Kukisingi ST Statuski Matangda Tribe Khudingmak Yaoba Committeena Firep ama Louragani CM Manipurda Khundariba Tribe Khudingmak Yaoba Committee ama semlaga Kukising Schedule Tribe List agi kakpa natraga kaktaba haibagi Firep ama lauraba matungda Center da proposal thagani haina Manipurgi Chief Minister N Biren Singhana phongdokre Ningthau Gambir Singha laikhidabagi Kansipurda laiba Ningsing Khubamda pangthokiba Chamaga marfudra suba kumon thauram loiraba matung paumi singna hangba wahangi paukhum piraduna Chief Minister na wafam asi phongdokibane Ministry of Tribal Affairs na Manipurda ain kaina sangsilakpa Kukisingbu Schedule Tribe List agi lokthokpa aibase state ki recommendation mathau tai haina aiba cherol ama tharakiba duda government ki Firep karino hangbada madugi paukhum piraduna NBR na hai Kukising asi hanadagi Schedule Tribe List ta challaga leiramme Makhoi karamna list asida chalibano haibado amugan na yengba mathau tai masigi comment pidringaida tribe Khudingmak Yaoba committee ama semlaga kakpa natraga kaktabagi proposal adu center da thaga nei